Manipurda okay मैम ngasi Saptarjang da anauba khoigi Manipuri gi thali gi restaurant ama hange Nongin by Coffee on the Rocks na adu tadi chala sila o yeng se hanagi Coffee on the Rocks na lembo da adu ne sida koi Saptarjang gi changbam do leire ko sida kura wala leire ida NCC gi keno do leire somna kana chang do ne koi manung changbam do hojigan moi je Manipuri thali ona semgre hanagi coffee ke koi continental ona trom do tawdre sila ire agar hojikan moi coffee di dum phangi bo ko ado moi hojik anoba oina hang mane Manipuri gi thali aiga Manipur dagi aiga ne laise akoi gi professional aiga haitare ko yumda akoi gi usok kai da adum thonga experience am leba han ne aiga kai hinjang tawthrage sareng besta ai be sareng hai be yingine wadu ne sidi oh my god very nice Start. Sida acar lai de, iromba, uti, hawai, kangsoi, karika, yen ngomba, leirau atau thongba, sareng thongba, madujan. Madujan, mai dare sidi last sana ne ya. Manipur ki thali ne ko loim sure sidari. Khoi gi iromba loim perfect. Khoi gi aigana Manipur dagi khoi aiga fau ne lai se ko. Ado haita saida mi aman haita patong thongjan nante proper akoi gi aiga usopta kai thongbo aiga da aduna ne thongdei je atari mahau ji kamai to edo ai haidara ge aseng ba haige hori hawe hautri haute yes hoi ai ke no ma chamas kor mini ready very nice nga thongwan to selagi hoi nga atoi ba hana to nga atoi ba leire sida side ta sareng ne sareng tadi very nice sure direct 거기 usopta thongdo adugi taste ne laise aide matha bhange sarenge maringa direct usop ai Manipur da thoga ai usop je charinga dum leim ne ha mayam Manipur da thoga Manipur gi khoi gi yumda mayam pareng phamaga chap do aduga chap manane sidi upai chungen ai haijan manande ko haijal ladi aseng bai chaba lao aduga khangni amtang sara khangni Madujan masuk champion na wah ba original Olha. Naton kabi, naton de jing lau itu. Jing lau sini, pada sini. Oh my god. Very nice. Bagi maman ga satu ini ga. Sareng gina, siya coba je, cahum. Chicken gina, 250.
ꯔꯧꯒꯤꯁꯨ 250 ꯃꯆꯥꯗ ꯂꯩꯀꯣ ꯃꯆꯥꯅ 150 ꯑꯣꯀꯦ ꯁꯤꯒꯤ ꯑꯆꯧꯕ ꯊꯥꯂꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯔꯦꯡꯒꯤꯅ 300 ꯆꯤꯀꯟꯒꯤ 250 ꯑꯗꯒꯤ ꯔꯧꯒꯤ 250 ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯆꯥꯁꯨ ꯂꯩꯌꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯤꯟꯖꯥꯡꯁꯤ ꯈꯔ ꯀꯛꯊꯔꯛꯀꯗ꯭ꯔꯥ ꯃꯊꯦꯜ ꯃꯔꯤ ꯑꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯅ 150 ꯃꯌꯥꯝ ꯂꯥꯛꯑꯒ ꯌꯦꯡꯕꯤꯔꯣ ꯚꯦꯔꯤ ꯅꯥꯏꯁ ꯑꯗꯒꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯀꯣ ꯁꯤꯁꯦ ꯑꯇꯩ ꯖꯒꯥꯗ ꯄꯥꯛꯅ ꯇꯧꯒꯟꯗꯦ ꯑꯩꯅ ꯉꯁꯤꯐꯥꯎ ꯆꯠꯄꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯂꯣꯏꯈ꯭ꯔꯦꯅꯀꯣ ꯍꯥꯞꯍꯟꯕ ꯌꯥꯏ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯍꯥꯞꯍꯟꯕ ꯌꯥꯏ ꯍꯤꯟꯖꯥꯡꯁꯤꯡꯁꯤꯁꯨꯀꯣ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯍꯥꯞꯍꯟꯕ ꯌꯥꯏ ꯃꯤ ꯑꯃꯈꯛꯀꯤ ꯄ꯭ꯂꯦꯠꯇ ꯃꯥꯅ ꯆꯥꯕꯗ ꯃꯥ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯍꯥꯞꯍꯟꯕ ꯌꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥ ꯄꯤꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯤꯁꯦ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗꯦꯀꯣ ꯆꯥꯕ ꯈꯨꯗꯤꯡꯒꯤꯀꯣ ꯃꯨꯛꯕꯪꯒꯨꯝꯕ ꯆꯥꯕ ꯅꯝꯕ ꯈꯨꯗꯤꯡꯒꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯕ꯭ꯌꯨꯇꯤ ꯌꯥꯝꯕꯤꯅꯦꯕ ꯑꯗꯨꯒ ꯍꯥ ꯌꯥꯝꯗꯦ ꯁꯨꯡꯌꯥꯝ ꯌꯥꯝꯗꯦ ꯈꯇꯪ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯀꯣ ꯍꯟꯗꯛꯀꯤ ꯁꯥꯕꯤ ꯃꯣꯜꯒ ꯎꯅꯔꯨꯕꯒꯤ ꯕꯣꯠꯀꯤ ꯃꯇꯥꯡꯗ ꯑꯩꯅꯒ ꯌꯥꯝꯅ ꯈꯟꯖꯔꯒ ꯁꯤ ꯌꯥꯝ ꯀꯥꯟꯅꯅꯤꯌꯦ ꯚ꯭ꯌꯨ ꯂꯥꯛꯇꯕꯤꯅꯦ ꯑꯌꯥꯝꯕꯅ ꯆꯥꯕꯩ ꯉꯥꯛꯇ ꯍꯥꯞꯇꯧꯅꯤ ꯆꯥꯛ ꯑꯣꯛꯇ꯭ꯔꯤꯒꯩ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯒ ꯆꯥꯛ ꯈꯛꯇ ꯍꯧꯖꯤꯛ ꯍꯧꯕ꯭ꯔꯥ ꯍꯧꯔꯦ ꯃꯣꯗꯨꯔꯖꯥꯟ ꯍꯥꯏꯇꯥꯅꯦ ꯄꯩꯁꯥ ꯍꯣꯏ ꯇꯧꯁꯜꯂꯒꯦ ꯁꯪꯒꯣꯝꯒꯤ ꯁꯤꯅ ꯂꯥꯁꯇ ꯆꯥꯗꯧꯕ ꯆꯥꯛꯄꯟ ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯚꯥꯏ ꯃꯤ ꯈꯨꯗꯤꯡ ꯄꯤꯕ꯭ꯔꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤꯁꯨ ꯈꯔ ꯄꯦꯛꯀꯤꯡ ꯇꯧꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗ ꯆꯥꯅꯕ ꯍꯣꯏ ꯂꯩ ꯌꯣꯟ ꯒꯥꯔꯤ ꯂꯥꯛꯑꯦ ꯒꯥꯔꯤ ꯁꯤ ꯂꯩ ꯌꯣꯟꯕꯁꯨ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯁꯥꯏꯒꯤ ꯁꯤ ꯒꯂꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯉꯥꯛꯇ ꯌꯣꯟꯕꯅꯤꯗꯣ ꯁꯤꯗꯁꯨ ꯗꯨꯀꯥꯟ ꯂꯩꯔꯝꯕꯅꯦ ꯂꯣꯏ ꯃꯨꯠꯈ꯭ꯔꯦ ꯁꯤꯗ ꯁꯦꯂꯨꯟ ꯂꯩꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯍꯥꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯧꯈꯤꯕꯗꯣ ꯃꯅꯤꯄꯨꯔ ꯐꯨꯗ ꯑꯦꯟ ꯗꯤꯜꯂꯤ ꯁꯦꯝꯕ ꯍꯧꯈꯤꯕꯗꯣ ꯁꯤ ꯗꯨꯀꯥꯟꯁꯦ ꯇꯣ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯄꯣꯁ ꯇꯥꯔꯦ ꯆꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯀꯣ ꯍꯤꯟꯖꯥꯡ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩ ꯉꯥꯔꯤ ꯀꯩ ꯑꯩꯁꯨ ꯉꯥꯔꯤ ꯑꯃ ꯂꯩꯒꯗꯕꯅꯤꯅꯦ ꯂꯐꯨ ꯊꯔꯣ ꯂꯐꯨ ꯊꯔꯣꯁꯨ ꯂꯩꯗꯣ ꯁꯣꯏꯕꯨꯝ ꯅꯨꯡꯕꯨꯝ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯍꯣꯏ ꯕ꯭ꯔꯗꯔ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯊꯣꯡꯕ ꯔꯦꯗꯤꯃꯦꯗ ꯔꯦꯗꯤꯃꯦꯗꯀꯤ ꯏꯟꯖꯥꯡ ꯃꯌꯥꯝ ꯌꯣꯟꯐꯝ ꯃꯨꯛꯇꯨ ꯚꯦꯔꯤ ꯅꯥꯏꯁ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯦꯟ ꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯑꯦꯟꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯈꯟꯒꯤ ꯎꯅꯔꯁꯤ ꯂꯈꯟ ꯂꯩꯕ ꯌꯦꯡꯉꯨꯁꯣ ꯂꯈꯟ ꯅꯍꯥꯟꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯕ ꯇꯧꯔ ꯂꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁ ꯀꯤꯠꯆꯟ ꯇꯥꯡꯈꯨꯜ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯔꯥꯊꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯃꯣꯔꯅꯤꯡꯒꯤ ꯄꯔꯥꯊꯥ ꯕꯌꯥ अगर अखोई लखन जंग जिले खंगे लखन नहीं है आज भी। अरे वो हमेशा गायब हो जाता है यार, मैं हमेशा वीडियो बनाने के टाइम पे वो गायब हो जाता है। कोई लखन ला है, लखन कहाँ पे था तुम्हारा इंतजार कर रहा था मैं, अभी तक आया नहीं बोल के। क्या नया सामान लाया है? जिंदा बढ़िया पता है सबको। आजकल क्या प्रॉफिट हो रहा है, सब बढ़िया। अखोई युम्बू ले रहे सीधा संजय भैया। भैया बोलेगा क्या अंकल बोलेंगे? ना मुझे पैसा पीजिए ने मैंने कितने महीने का अभी नहीं दिया मैंने रेंट 3 months